ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯊꯥꯗꯣꯔꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯂꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯔꯛꯇꯅꯕ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯄꯤꯁ ꯑꯃꯁꯨꯡ ꯀꯝꯃ꯭ꯌꯨꯅꯦꯜ ꯍꯥꯔꯃꯣꯅꯤ ꯉꯥꯛꯅꯕꯒꯤꯗꯃꯛ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃꯣꯕꯥꯏꯜ ꯗꯦꯇꯥ ꯁꯔꯚꯤꯁꯦꯁ 𝗧𝗔𝗞𝗛 ꯁꯔꯚꯤꯁꯦꯁ ꯊꯤꯡꯕ ꯃꯈꯥ ꯇꯥꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯀꯃꯤꯁꯅꯔ ꯍꯣꯝ ꯑꯦꯟ 𝗡𝗏ꯀꯨꯃꯥꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯏꯝꯐꯥꯜ ꯋꯦꯁꯠ, ꯏꯝꯐꯥꯜ ꯏꯁꯠ, ꯊꯧꯕꯥꯜ, ꯕꯤꯁꯅꯨꯄꯨꯔ, ꯀꯛꯆꯤꯡ, ꯀꯥꯡꯄꯣꯛꯄꯤ, ꯆꯨꯔꯆꯥꯟꯄꯨꯔ, ꯖꯤꯔꯤꯕꯥꯝ ꯑꯃꯁꯨꯡ ꯐꯦꯔꯖ꯭ꯋꯦꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯥꯛꯂꯤꯕ ꯇꯥꯔꯤꯛ 5ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 5:15 ꯐꯥꯎꯕ ꯃꯈꯥ ꯇꯥꯅ ꯏꯟꯇꯔꯅꯦꯠ ꯊꯤꯡꯈ꯭ꯔꯦ꯫ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯊꯥꯗꯣꯔꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯂꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯔꯛꯇꯅꯕ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯄꯤꯁ ꯑꯃꯁꯨꯡ ꯀꯝꯃ꯭ꯌꯨꯅꯦꯜ ꯍꯥꯔꯃꯣꯅꯤ ꯉꯥꯛꯅꯕꯒꯤꯗꯃꯛ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃꯣꯕꯥꯏꯜ ꯗꯦꯇꯥ ꯁꯔꯚꯤꯁꯦꯁ 𝗧𝗔𝗞𝗛 ꯁꯔꯚꯤꯁꯦꯁ ꯊꯤꯡꯕ ꯃꯈꯥ ꯇꯥꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯀꯃꯤꯁꯅꯔ ꯍꯣꯝ ꯑꯦꯟ 𝗡𝗏ꯀꯨꯃꯥꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯏꯝꯐꯥꯜ ꯋꯦꯁꯠ, ꯏꯝꯐꯥꯜ ꯏꯁꯠ, ꯊꯧꯕꯥꯜ, ꯕꯤꯁꯅꯨꯄꯨꯔ, ꯀꯛꯆꯤꯡ, ꯀꯥꯡꯄꯣꯛꯄꯤ, ꯆꯨꯔꯆꯥꯟꯄꯨꯔ, ꯖꯤꯔꯤꯕꯥꯝ ꯑꯃꯁꯨꯡ ꯐꯦꯔꯖ꯭ꯋꯦꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯥꯛꯂꯤꯕ ꯇꯥꯔꯤꯛ 5ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 5:15 ꯐꯥꯎꯕ ꯃꯈꯥ ꯇꯥꯅ ꯏꯟꯇꯔꯅꯦꯠ ꯊꯤꯡꯈ꯭ꯔꯦ꯫